ngasi limit yung mamatong pungani khare halak paduaida Langgol Game Village Zone 4 gi Langgol Lairembi Mathak Wangdei Chingda thawai yaudraba patha pumtharaba hakchang ama leiram le haidi thawdok thokfam dagi phangba paw amagi matung ina manang nakpada leiba khulgi mioi singna mahusagum chingthakta chanaba manamasing amadi chengum thiba chatpada patha pumthabagi manam ama lakpadagi akoibada thirubada hakchang adu leiramba thengnarakibani haidi hakchang adu chahi khumputaragi mathak oiramba yai higog machugi chek chatpa mansort ama lili formal khongrau amuba ama seli urik amasu ngaksamta sirami haidi hakchang adu masaga makoka tongan tongan taraga leiramba thengnarakibani manak nakpada mahagna tonglamba chapalama botalama diary amasu taduna leirami hakchang aduna taduna leiramliba mafam adugi manakta hoba upambi amada maitei khudai amasu kisi kiraga leiramba thengnaki hakchang asigi mari makong amade mahak matau karamna laikidabano haibadu chapchana khangba ngamdri crime scene aduda lampel police amade forensic team na laktuna yengsinbaga loinana makha tana tizin humjin bagi thabak chathaba hokre haina pausina makha tari